Kurumjari Digital World Mayambu Curcuma Pugi channel da Taram Nokchari Ngasidi Mayamgi Mangda Ubiriba Manipuri Pizza Natraga Paknam Laphutharo Paknam ni Masi siyembo ina charak lagi Mayam punna miyang taminasi Laphutharo si kira sangtak to Laphutharo na Mahaw layba heli haina takpi Sumay na kup na soiraga Semjaga doini Soiba si yeng na Laphutharo gi matangda Kang bukharadang pawdam jarke Iche ma Google na asum na highway Banana flowers Amadi scientific name da Musha species haina kangni hai Laphutharo natraga Lafoi Pambigi original si Southeast Asia Indo-Burma region dagi horakpani haina yawi Mahaki mahaw asi starchy oi amadi khatuk chatli nutrition value da vitamin C amadi vitamin A yamna wangna yawi fibrous food amadi mahak chabana anaba phawa hantahali haina yawi hojik soiba lore masi soiba lore banina yangangla turmeric leaves scientific name da Curcuma longa haina kawi hai turmeric leaves amadi turmeric asi antiseptic astringent amadi cathartic agent amani onthong na kana begi panbada loiben naira ro hojik morok atek pa sing asi tangkai sojin jaraga Laphutharo Paknam gi noi khaije ga doini aduna pajana tangkai sojin jaraba yengminasi background thariba music asi su taminasi minixo film production gi cha hotel hari film adi music ising aktani jira hapchin jare machal kra hapchin jare adagi garam masala kitang ga hape aduga machu sigi machal jingjidi isa ge pambaduni kaisu akhangna si hapta ya de haba leite ani khanje adubu ngari nga tai de yaw de ya de thum hapchin jare imdugi chaga derbe thumgi cha thumjidi kitang handana chabi be phai hawbudi hawe hasu bp nungbi yamna wangna bu lamdamni aduna hojik pajana nai khaijana masi nai khaibaduni sa tinga chumme ja farak tai je sini sa aduna masi pajana nai kharaga kutti kha sabasu ai morok saramadi adubu ahaw chani ngadi khrasu khangba dar ngari je sedai se farak tai je ngari je loisala si pajana tor khaiga doni Laphutharo je nori ge mahi tholak panina beson hapa bog da ising yaw de dum yaba jani adubu kanna noi bese ngamuktam ne ising kitang di dum koi hapchare hojik si pajana munna tola matungda beson je hapchin jaraga semjaga dorimni adu ising chwa hapta noiraga mahi tholaga su yai haina takpi adubu koi di ising kitang dum hapchage yam yengminasi si pajana munna tosan jara singju dongna ko adu hojik beson hapchin jaraga beson je dum tap na kitang Apa sang je henjan gra chu prakta doi adana masi mun tot pi ba apa ka mun pa jana tot chare kitang gam hapchin jara pa jana tot pi ba ising kitang hapchin jara ising hapta bi to mi sulai ha adudi mai apa man ising kitang hapchin jara kai ba leite na khanje ising hapda Laphutharo se khoina bora oina su chani irom boina su chani salad ta su hapni Singju waina su yamna pamna chani madi hojik tawriba Paknam si chani adegi lamamadi lamamada lakpada weather change tawbuda Laphutharo pijane masina weather change tawbuduna hakchangda fever gumba adegi atopa laina sing ngakthui haina thajane maki nutritional value wang basina chu oibiya hojik padana chamthoklaba yanganglada hapaga yomchin jaga doini aduna Laphutharo gi health benefits se onthokna yamkhre Karadang panjarabada it helps in curing the infection. It helps in overcoming diabetes and anemia. Improves lactation. It reduces free radical activity. It helps in problem related to menstrual cycle. Menstrual cycle ji problem ne hajabanate. Menstrual cycle da problem leba matamda Laphutharo chabana mating pangi hajabani. Madi fibrous food amu oibana it helps in weight loss hojik chereng de yomjan jare chereng de yomjan lise manungi pochi pajana leina amadi yangang lagi manam mahaw pajana lehauna bani masi cooker la ising kara hapaga kam thatchaga doni manung da koi tengkot kum bam upsala hape makha da theng dana cooker gi ising je tangkai mu hapchin jaraga
कामगदोनी सिंग तंखाई तेंकोट सिगी चांग तंखाई मुक हाइबा तारेको लोमजिन गिबसी हापगा कामगदोनी अदगी अमु मैदा तवा तौरगा याइगदोनी अदर मखा चथजर लबदा it helps in boost mood and reduce anxiety depression wanglaba matam sida lafu tharo chabasi yam kanare it has an anti-aging power mutho hole chu hari cancer and heart disease ta chu kanai hai kana ba ngaktan hoji kam gre adana kam matung inghalaga lokthoe masi amu mai da yai jiga doini aduna lafu tharo se akoi padana chabi be yai mai kana basi on thona yam kre kana basing ase ina healthbenefitstime.com hariba website to dagi lokthok jabani otongna yam kre ina pandisi tare ni pan khaktani aduna saraba tawa sida sumain hapchin jaraga mathakta nung amana nanjan jaba masi nung ji yam kuiraba nung ni hana takpi ko baba mama hoina yamna phajai nung ji sumaina mai sida dum yaibiba pungkhai mukti yai phajani yeng hojik manin kare sini pungkhai mukkadim helap yaiba jani aduna manungi potu kanjala e ha kan mulle khang kanda masi lokthok jaraga kai thok jaga doribani aduna hojik makhana monja ge khoige video ni na sambani na khang dawe wani adubu jik pe laga yengjari se kala kanda dum mulle hadu khangje ga doini pungkha me helap adum low flame da adum yai manam jini yang laga lafu tharo gi paknam gi manam lai se aduna hojik pajana loraga lokthok jara adun masi adum khairaga phangbibe yare mayambu haninga leitna thagachari amadi lafu tharo asigi kanaba mayam si khangminara matungda lafu tharo itatatna chaminasi mayamna channel asibu subscribe tobiramu video asibu share tobo kaubiramganu mayam hujik lafu tharo paknam lafu tharo pizza mayam gi mangda leijare si khairaga ibung manu hauna chaminarani chabagidi ucharak la roige mathangda muk togol phangjage mayam bu haninga leitna thagachari thank you once again